Mitsna Matamgi khongjel lepa laite honglakliba junigi maong aduna mayam pumnamak pakhat papok pahorakhi sarat kaptagi chadu khara chingladuna tablapna hairai noibu tabrane nasanu pise masibu kainomi tawre khara sayune noibo Premila hukke tawramba achapotu thamladuna khumlai moi babungdi mingonda asonanada khaktani akana thausaba nasanu pisidi kibra khangde ngang bangamdene Sarat magi nupida haifet yengladuna wa makha tarai adui wana deba mama nang sidi aidi somda thabak sinba haiba masu leidana Premila sugalap tawna amuk sukhumlai hayuraga thabak ki wadi haujiksu sangli sidi haujiksu adum kakthoklaga ngangbi ba yai Sarat handak ti yarak tangangladuna wa nganglai khara hayuraga amuk mai haunabi peri tawrakladi ai yengba nungaitene Premila na amuk hairai hoyare khangjare nakhoi police singna thamoi tholise nachagi matang da mangaire ko loina khangjare Santasu chakap ama pairaduna makhoina leiriba adomda lai kai wari no itaima Premila Santa da onsinduna hairai hai so haibani ibungo aikhoi be mase handang marak kainomi tawrine larik inthi nungai na paba su ude nahan waidi mina khitang hen khibada masada prok chaksabani Haujikti mina henkre haibagi masada nungaitaba khotaba pokpasu udedo kaidawraba jano masibo Santa makhoigi manakta famladuna khumlai aisu khalamine idaima handak 12 ka oire karino mana tawrise aisu gyan tade Sarat Santa da onsilaktuna cheksinna wasinnarai hai isa mathantani mangbaga yade ko nakhoina phanaba yengsingadabani Premila na amuk tap okladuna khumlai moi pabungi dine aikhoida thangjin bangaktani Santa na marak thatladuna wa hairai tamo nong nini se ai mabu phajana themlaga yengkhige yadraga ai thik tawge Sarat na amuk su hairai handak 12 ka oire khara yam seksin da bayadabani ko masidani makhoi ki turning point oiga doise Santa cha cup to table da thamladuna Wari da hena lukpagum makha tarai ai tawge tamo yani ai tawge angang mangbaga ya ponte icha mathantani Numit na mayum changlamdai nong magi taibang sintha loire taklakpa matamni laira basangai da tombi numidangi instang lairibra yengli mapanda mi kaubagi makhola matarai ine ho ine Tombi mapanda prap thokto na yengi haima boyton nang laklibra numit taramdai sida kari leirage nangbo boyton mangol machi duda cherang khawa ma thammi ine aise thaba amasu chaludana thengdokre se sina ine gi jana thakna ba khara purakpani ine haksangam de haiduda aikhoi khurato na phone tawrak manbaduda khara yengbiru so haina lakpani Tombi mangol da thamli ba cherang khawadu haifet fakladuna yengi Haima, onthok na yamida nang napurakli sidi nang khuraton surjita ine kashu thodok patawdre hayuko Boytona amuk makha tarai khuraton adi haksang do amuk tang phajana yengthoklasu yengthoksena hairakpani paisa tharakesu hairai ine Tombi na pa khumpirei paisa ga tharaktrasu yarani hayo ine su ngasidi kaithel ga thokpa ngame haksang phagatlena tamuko ado aikhoi ibungo gi pawgadi kari tai Boyton nokfet tawraduna ine nasanupado adasu adum larik ningthina hotnari haye magidi kasu yam wabirunuda aikhoi khuratona adum phanaba tawjaramgani madi larik su haibanina scholarship su phange haibani paisa bu isang poteda kasu waningai leiteda ine Tombi machagi wari taraga ne tai haibagum sor sangna hondoi nakhoi mayamgi laman yam tolabani tawrise ipamgi laman tole haiduni tawrise Boytona amuk hairai kaino da ine aikhoi bu mitop tawna khanbiridubo Tombi handakti nokfet tawraduna khomlai hoi nakhoi lerambagi ine su khara WakhaL yanglibani Boytona amuk makha tarai ine phone ama paigera nasanupa gasu pau phaunanaba
Adai inena haksang ngamda khotaba tawrasu pau pirakpa nungainaba. Tombi mangak hairaduna khumlai. Ine adugumbado kaya haigadaba mandeda. Ibungogi paubu nakhoi phone dai adum phaunarasu yabadubu. Boitons to makha tarudre hairai ama paibadi phabani ado inena hainaroi haibanina kaidi upai lai. Tombi na amuk chara kainom lon birakedana ngayak phamkho. Boitona khumlai yarani ine thengsu thenge aisu hankrage khara leiraga amuk lake ine. Boitons to hankre makhoi su thaina nganbana piklingai dadi thoina khanjiludabani adubu handakti angang asti mangba yade haibagum mapamgi mi mayam changduna hotnabire. Asomdana kamdauri kari amuk haisige WakhaL onthokna yaukidreda. Juni masana tawjaribadu karino amata khangjadre. Nongmagi awanba kaya lagle madugi mipaibasu masada pokte. Ngai hakki nungaibada tauringai tunggi kari oirakani haiba khantharudre. Phone kanna metlingaidani messenger da message lakpagi notification khongakpaduda kanano yengi Betty gi oirami. Call taropabudi Facebook dana hena active oibiramni khangdana sida oina message tharaabani. Juni Betty gi message to paraga noi wari dinangsu kai lerage. Betty na amuk reply halai nang bio gi practical do loirabo. Juni na khummi loidrida yekadaba diagram mayam do mathakan sari. Betty na amuk hairai ho adugine aina wahai gi tawrise. Aisu diagram do yekpatan bagi muktana leringaida akhoi chechange. Adai mana yekpiragena adum laukhre gido. Nangi sune yekpa haitradi akhoi cheda pulap yehalasena haiga tawbane. Juni harauna amuk reply hali. Yam pharine du de. Hayang practical notebooks te pura age. Aduga nang adum pukro. Betty na amuk hairai. Hoi puro ado igadaba singdudi ibalo shilao. Handwriting dudi nangi adum izau. Akhoi cheda lai du khak yekhalase. Juni makata na message handre. Practical igadaba mayam du khallaga matha sarap tawi. Ibasu amata haudri. Betty gi machena la yekpirage hairaklabanina polum amadi thangthabire. Tande mande practical du iba haushira khallingai. Message ama lakpagi notification khonglai. Betty ra yengi natte naucha laistram haina maming thorai. Masinu paste message amuk thare ne. Kai hari jano. Naucha gi message ta irami. Nangdi Facebook yam toina paine. Adum online hekta leirami. Juni na reply halli. Matam lenfam khangdabai parine. Wathi taunaba ichilinaw su laite. Imanabisu toina unade. Naucha na amuk tharai. Handang mukti English ta irai. Juni pisu mani du naksin naraduna pai. Make friends with your books. They are the most trustworthy friends you could ever find. They never drag you down. They will only lift you up to a next level. Juni message to anirak ahum lakpai. Ma sukhangi naucha na serious oina tharak liba message to kari haina reply hanni khangdraduna phagi oina khumlami. Is English kayam loliko ID larik haite ko. Naucha na amuk hairai haitabadune hainaba larik to paw haise. Juni ngaihak WakhaL khalaga message amuk thai. Nangse gyan yam taram dong malibo. Naucha na reply halakpadu amuk pai. Gyando loina ta thokre. Khunbi na balai tadana gyando thiba phangdre. Adum mangkre. Juni message to para duna noi. Haha nangse yam su funny oi. Aduga wangang basu yam hai. Naucha na amuk khumlai. As kaida no da pura opposite chatleda. Mina di aise yam serious oi. Aduga wasu pang nangangande na hainarine. Juni na amuk hai is asyang wangang bahirisidi. Naucha na khumlai. Nangati na rubaday hairakpo oirambasu yai. Juni nokladu na khummi. Hoy nang loy chumo. Naucha handakti khara sanglap tawba message ama tharai. Ado ay kano mahaige. Aina yam hai haina khanbai su nate ko. Nang na junior haido oirabanina nang na khangdaba khotaba problem laibada adum hairo. Aina help tawba ngamba oiradi adum tawbige. Juni sugalap taw na reply hali. Lariki wabu practical faw ibatandana hosipau idri. Naucha thuna reply amuk halai. Kayino dumay tawri dubo. Maramok pane
practical sindoluro. Aduga amuk phone da pai gesu paro abako. Juni nokfet tawraduna WakhaL da khali. Is masino paste caring gam tokshilai. Flirt torizalo sibo. Thasa baya ba matam na tine hausikan se. Masakhang bamishu na taba. Juni di WakhaL da manglingai. Nauchana amukasu message tharai. Aidi larik yam papa ngam khidre. Aduna noidi matam lairingai sida matam do manghan gano. Se chalo ba. Practical do sindoluro. Juni di maramok pini se. Juni handak di reply halli. As nang sidi. Hoi hoi chata chacharage. Bye. Juni log out tawraga WakhaL da amuk haifet khalli. Kai nupano madubo. Yam caring oi biga tawshilai. Atay atopa nupaga sumana de. As ay se kainom tawreda. Mana sumkrabra kainom tawre. Sumdeda Facebook inupabo mawalaw de. Kaisu khande haizarabasu mawalaw de haizarabasu. Juni magi study table manakta changduna practical notebook tu puthorai. Phamthaduna practical inaba tawri. Masina karino. Sakudaba nangi nagun sina kari amuk hairasige. Numidang wairam tuition halaktuna Juni magi kada changkrabani. Ngaihak lairaga Santa sungasidi khara sauninglu ramale. Juni gi kada prap kakhalai. Kagi thongdu anirak kok thili. Hek hangdok lubaga phone metuna lairambadu ubaduda. Pisumani du nakshinaba henki. Larika ipapadrabo nangbo. Juni khangprek khangi. Phone du nakanda fat thammi. Paida kamcha. Warina ngayak sumpo tharambane. Santa na amuk. Ngasi noigi chemistry ki test do result hadawine. Nang tuition mafam dasu maka ifang dramale. Juni pakhatli wahaya duda. Masamdu na padahay pet chilaga. Emladuna kumlai. As kamcha aido. Handa ko khara chikpaduda phazana pabangam haudabay neba. Mathangda phazana hotnarageba. Santa handak ti khon khara kalap taw nanganglai. Phone do yang male. Adugini nakok to chiido. Kadai phone do piro. Exam lo faudi parano. Hakjang na maruni. Juni ipa pakhat na nakanda thamliwa phone do makhut yet na chet na khangpai pai shili. As kamcha imanabi singdi aidi kamai pau phongna doiba. Santa su mana ngamnaba ngangnari. Namanabido wari saning nakanda phone se ngayak lawba yani. Aduga Sunday numit ka paiba yani. Atay matamdi paiba yararoi. Juni mamay non thaduna lay. Amukshu Santa na laurai. Kadano phone do piro ahaybane. Juni kina Santa da phone do pisin ki. Upay di layta karisu tawba ngamjada. Pisin kre phone do di. Santa na phone pu kibadu chak na yengdo na layhawi. Mathangi numitta school da mathwai nungaita na famlingay. Mamanabi ani dudi karyam na duna nokli. Nikita na hairai. Tas kamdawi. Kalak hekpelida. Yam nay khodana. Hauzikti nay basu yadre nungay jayda. Juni Nikita da mamit tufay na yeng na duna saw na hairai. Noy am hauzanu ko. Mina thaway nungay tringay sida. Betty su amog yaw silai. Sunday do supayan radi fadawni. Pula full stop namlaga khangdawni. Juni ngangnari badugi ona tayna bada khangai haidorai. Noy phone extra ga laitro. Ay matam kharam ta sisinageba. Nikita mamit lauk thokladuna Juni da yengi. Masidi pura edik churine. Drug chaba mina drug kaptabada masalai fam khangdabado. Adumaina ga tawre masi. Leite kai de phone extra no. Juni nungai tana murum sonjay. As phone paina ba Sunday fangai radi ay disirani. Silong dana kamdauri, ngan ba larik param labasu, thabak tawram labasu, ngaihak sangbada, ngaihak pothabada, Juni gi WakhaL tabu khanjay. Kuire, nungsi saktam ukidabasu, nungsi konjel su takidre. Chaiba orabasu, thina ngangbabu orabasu, magi konjel do taning bani. Thamoy kai hauba, magi ningthivi Mitsna dusu, thamoy sida chusinduna lehore. Magi mamang da leptuna, wari saduna, aigi nungsibase, amuktang di fongdokningbani. Aibu ngamkigadrane. Mitsna,
Ngasidi kari WakhaLdagino magi marub Bikramda phone tawi. Vaisno kay numino phone ka tawbira isina. Nganba nokladuna khumi Sunday numine nangdi naiba handri ba hojikpa. Bikram na amuk khumlai ibo college na hele naiba nungai bagi matang sidi amom gasina podrop haino amun bakian badawna kela ibani do. Ngan basu nokladuna amuk khairai hoine ado cancel asu migi thamoi gadi sananu ko. As nayam bagyan tai ko adugumba tawgadaba minate ai ado ngai khone nangi ama khangnagero imanabi ama lay masakadi aroibini moirang nupi haredana adu sembirage nangi. Nganba ngakchana na khumlai aingoda mon sinbire yazare ko akhoi mi laizai. Asidane aina nangse amomgi Vaisnop harak toise to o kaidorage madui nupi do nangbo kai kaino pausu yam tai madui nupi do. Nganba pakhatna hangjai kai pauno Juni bu kaidawi yaurage haise. Bikram na khumlai yam ngausinara maleda school da su mana topper oidre renkado a haithakre ai aduna taba atai su kai kaino. Nganba ngaingamdana amuk su hanglai kaino warido tamadi fulda tamo matat gyan tadre. Bikram khanglaw khalai honupa ga yam koi hayeba thaina ga manadre thaina di magi sakhara kakpi du khak oiringai dadi nangna su nuksijabani na aikhoi su kai su kalamde hojikti character do pura kainom tokhraba. Nganba nungai tana machinda tablapna sonjai yamna hongle. Bikram amuk makha tarai adune misu hongkhre nangsu WakhaL do hongo aigi wadi nangi morang nupi do da bo thadare ko nangmuna khalu nupa macha. Nganba na khumlai as seran turan mi macha do da waga ayodana leramni nangi hongnabi tawrunu ko aigidi mi leijai harisini hayangwai nang chopchani. Bikram na amuk wa dialogue kadi film da nupi na yam haiganba dialogue tune nangna tawrise amom ne nang hands proved. Nganba magi marupka ngangna bangam maroi khangi magi thamoi gi apambasu mahak khaktana khangjebani makha sang thaba pamdraduna nganba wa kaksilai ho aina tawruno harisini yarese ai thamage Sunday oringai firoga khara shuru khige marang ta pau phauna se thamage ko. Juni di phone paina ba hotna bada Sunday ngai bada awaba ama oirabani. Magi kamchadagi phone hek lawbaga Facebook changduna check tawjai notification message mayam ama lairami ataigi message ti haludre nauchagi message tu khak reply halli. Ai phone paidre saunu ko nangi message nahan khai urudre ai Sunday dai hena phone pararoi. Naucha online di lairamde magi message tu reply ngai ba oina atopa Facebook page kaya changduna ngai hak yengi. Mama mapasu phamungda na duna leiraba machasina duk saraga paisa taliba loire chengwana ba paisa bu kona bazalo tawrishiba. Juni online leiba ubada message kaya lai amatta hande ngasidi news feed scroll tawduna post mayam du yengduna lei. Pungkhai mukki matung nauchagi message lai magi maming chong thorai. Juni masa khangda nokfek tawjakhibani tharak liba message tu pai. Aidi nang Facebook padraboy khalore phareda phone do khara thadokpaduna lari khara panaba kaidoramino hojikpo. Juni hathu reply do metli aidi nangi message ngai ba oina atopa page ka pangchang changaga yengoine nupi macha ama duk saraga imung puriba chengwan ba ki paisa bu konaram ga troduba. Nauchana reply halai adune laibak se asigumba awaba yam lai aikhoi ki kanglai pak se laraba lamdamni adubu hojiki matam sidadi akut padana laitauba atong badana laithonba oina tawre level se chapmana na thamlabadi fagadabani nangsu makhoi bu hanthana yenganu ko makhoi su laraba kashu oining pote. Juni aroi bagi wahai paring du pabada mana nahan makhai leramba WakhaL du khantharuraga mathanta ikai jaba phaurak pagum tawi au hoi yengoida aisu sum khanjiluraga yam nungairaktre. Nauchana amuk khumlai pharese ado kainom hange lana di khanuko nangi relationship thambase mi yam toina honge personal body oire ado kamai khangnarino kaigi thuna break up tawrino. Juni message tu paraga noi reply halli kaidaino da masakam ta phajana khangde Facebook ki no pabu mawalo bayabam tanate ngaiak sum matam leli bahaidone. Naucha fana kuina leiraga message tharai adudi aisu
Makhoigum nangi matam lenfamla. Okay, ay bab tare. Juni inganga I nauchagi message aduda asum na hairakani khaludabani. He adumai haigano ayadaina nang bukhan ki balaite. Naucha amuk sufana kuina leiraga reply halai. Somebody used to dream about you, but finding out the truth, it disheartened him. Juni nauchagi message tu paraba matung makok tu hairap hotli. Khangi nauchana English tabu message iraklabadi serious oire haibasi. Adubu man haining libadu karino haibadi gyan tadre. Juni WakhaL khanba yaba khallaba matung upai laitraduna khumi. Kaino kai haining lino nangise ay bab tadre. Nauchana khumlai kai sunate lari pathauro. Juni na khumi exam wali ye. Nauchana amuk adumai exam ayada page khangano. Hoi nang brain yam pharamba yai. Adubu hainaba ama laibane. Hard work beats talent when talent doesn't work hard. Nang fana koklingasu hard work di tawdaba yade. Juni na hairai nang se yam mature oina wangange. Nang bukanano. Nauchana khumlai nungmo naraga loiri kaino. Ado larik pathurong ha suti gori ngai sida. Juni reply haludre. Facebook tu log out tawi. Study table da taduna lairiba larik ama paikhatli. Chowkri da famthai. Lariki lamai ama hangdoi. Tapna chena du da makhutna nali. Kari WakhaL no khaliba.